ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯏꯕ ꯕꯥꯏꯀꯤꯡꯒꯤ 에피ꯁꯣꯗ 38 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯃꯥꯡꯒꯤ 에피ꯁꯣꯗꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ, ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피ꯁꯣꯗ 37ꯗꯒꯤ ꯈꯪꯈ꯭ꯔꯦ, ꯄꯦꯔꯤꯁ ꯂꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯔꯣꯂꯣꯕꯨ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯐꯝ ꯑꯃ ꯍꯥꯞꯈ꯭ꯔꯕꯅꯤ꯫ ꯔꯦꯒꯅꯔ ꯍꯣꯏꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯃꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯆꯤꯡꯊꯛ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ꯫ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯃꯥꯔꯁꯤꯌꯥꯕꯨ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯅ ꯄꯥꯏꯁꯟꯈꯤꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯑꯦꯒꯕꯥꯔꯠꯄꯨ ꯑꯍꯤꯡ ꯇꯨꯝꯃꯤꯉꯩꯗ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯖꯨꯗꯤꯠꯅ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯄꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯂꯦꯡꯖꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯒ 에피ꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ 에피ꯁꯣꯗ 38 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯔꯦꯒꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯐ꯭ꯂꯣꯀꯤꯅ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯏ ꯂꯥꯎꯗꯨꯅ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯆꯧꯕ ꯃꯆꯥ ꯈꯥꯏꯗꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯅ ꯖꯍꯥꯖ ꯆꯤꯡꯕ ꯑꯁꯤ ꯌꯥꯎꯕꯁꯤꯗ ꯔꯦꯒꯅꯔꯅꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯂꯦꯒꯔꯊꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯏꯟꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯁꯤ ꯍꯧꯖꯤꯛ ꯖꯍꯥꯖꯁꯤꯡꯁꯤ ꯁꯨꯝ ꯆꯤꯡꯕ ꯌꯥꯎꯔꯝꯕꯗꯒꯤ ꯃꯕꯨꯛꯇ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯍꯟꯕ ꯂꯩꯇꯅ ꯊꯧꯔꯤ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯏꯗꯨꯅ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕꯁꯤ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯂꯝꯕꯤ ꯁꯦꯝꯕ ꯀꯥꯡꯕꯨ ꯑꯃꯅ ꯎ ꯌꯥꯟꯗꯨꯅ ꯖꯍꯥꯖ ꯆꯤꯡꯐꯝ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯗꯨꯅ ꯆꯠꯈ꯭ꯔꯒ ꯈꯔ ꯑꯃꯅ ꯖꯍꯥꯖꯁꯤꯡꯁꯤ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯦꯒꯅꯔ ꯍꯣꯏꯅ ꯍꯧꯖꯤꯛ ꯀꯪꯐꯥꯜ ꯑꯁꯤꯗ ꯖꯍꯥꯖꯁꯤꯡꯁꯤ ꯆꯤꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯄꯦꯔꯤꯁꯀꯤ ꯑꯣꯏꯅ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯄꯥꯃꯆꯥ ꯑꯅꯤꯅ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡꯗ ꯊꯧꯒꯗꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯅ ꯀꯪꯐꯥꯟꯗ ꯆꯤꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯁꯤꯅ ꯃꯄꯥꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯃꯈꯣꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯗ ꯑꯃꯨꯛ ꯑꯩꯅꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯏ, ꯃꯈꯣꯏꯁꯤ ꯑꯋꯥꯡꯂꯝꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤꯗꯁꯨ ꯂꯥꯟꯗꯥꯔꯨꯔꯕꯅꯤ꯫ ꯏꯕꯥꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ, ꯃꯈꯣꯏꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯡꯉꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯄꯥꯛꯊꯗꯨꯅ ꯂꯨꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯕꯗꯨꯜꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯈꯔꯅ ꯃꯈꯣꯏꯅ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡꯁꯤ ꯂꯨꯠ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯃ ꯎꯗꯨꯅ ꯃꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯕꯗꯨꯜꯅ ꯊꯣꯡ ꯑꯃ ꯀꯥꯎꯈꯥꯏꯔꯨꯕꯗꯗꯤ ꯌꯦꯡꯒꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯅ ꯌꯦꯔꯨꯝ ꯈꯔꯁꯨ ꯊꯛꯇꯣꯛꯂꯒ ꯑꯃꯅꯤ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯀꯥꯎꯈꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯆꯦꯛ ꯁꯨꯝ ꯇꯧꯔꯛꯄꯗ ꯅꯨꯄꯤꯅ ꯁꯤꯒꯗꯕ ꯈꯨꯖꯤ ꯈꯔ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯧꯅꯤꯡꯉꯥꯏ ꯄꯣꯠꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯍꯥꯕꯗꯨꯜꯅ ꯍꯦꯔꯜꯗ ꯌꯦꯔꯨꯝꯁꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯌꯦꯔꯨꯝ ꯑꯍꯤꯡꯕꯁꯤ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯦꯔꯜꯅꯁꯨ ꯑꯣꯛꯎꯕꯗ ꯌꯦꯔꯨꯝꯁꯤ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯃꯁꯥꯁꯤ ꯄꯨꯡꯇꯩ ꯇꯩꯔꯤ꯫ ꯍꯥꯕꯗꯨꯜꯒꯤ ꯃꯤ ꯎꯁꯤꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝꯕ ꯍꯦꯔꯜꯁꯨ ꯁꯥꯎꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯗꯕꯤꯗ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯈꯔꯁꯨ ꯂꯩ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯥꯕꯗꯨꯜꯁꯨ ꯃꯌꯥꯝꯕꯗ ꯌꯦꯔꯨꯝ ꯂꯪꯁꯟꯗꯨꯅ ꯀꯥꯏꯍꯟꯕꯒꯤ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯕꯅ ꯅꯨꯄꯤ ꯂꯩ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯤ ꯍꯨꯝꯅꯕꯒꯤꯗꯃꯛ ꯆꯪꯁꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯖꯒꯥ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯃꯤ ꯑꯃꯇ ꯐꯪꯗꯕ ꯑꯁꯤꯗ ꯑꯔꯣꯏꯕꯗ ꯍꯥꯃꯦꯡꯒꯤ ꯃꯀꯣꯟ ꯑꯃꯈꯛ ꯉꯥꯏꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯧꯁꯟꯗꯨꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯆꯔꯨꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯃꯤꯁꯤꯡꯁꯤ ꯊꯤꯔꯝꯃꯤ꯫ ꯍꯦꯔꯜꯒ ꯍꯥꯕꯗꯨꯜꯒꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯃꯤ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯁꯝꯃꯤꯟ ꯑꯁꯤ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯑꯃꯗ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯎꯈꯣꯡꯁꯤꯡꯁꯤ ꯊꯨꯗꯦꯛꯂꯨꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯇꯥꯔꯛꯂꯒ ꯃꯃꯥ ꯃꯄꯥꯅ ꯃꯊꯛꯇ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯍꯦꯔꯜ ꯍꯣꯏꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯛꯇꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯜ ꯍꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯤ ꯑꯃꯠꯇ ꯇꯥꯕꯤꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯔꯦꯞ ꯇꯧꯕꯤꯗꯨꯅ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯃꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯝꯗ ꯆꯠꯈꯤꯕ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯋꯨꯜꯐ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯋꯨꯜꯐꯀ ꯄ꯭ꯔꯨꯗꯦꯟꯁꯤꯌꯁꯀꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯔꯣꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯕꯤꯈ꯭ꯌꯥꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯋꯥꯅ ꯂꯥꯛꯂꯤꯉꯩ ꯕꯤꯈ꯭ꯌꯥꯅꯤꯁꯤꯡ ꯑꯁꯤꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯄ ꯑꯁꯤꯗ ꯆꯠꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯑꯦꯊꯦꯜꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯁꯦꯟꯅꯗꯨꯅ ꯕꯤꯈ꯭ꯌꯥꯅꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯆꯥꯎꯔꯕ ꯐꯥꯗꯔꯁꯤꯡꯁꯤ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯁꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯄꯨ ꯑꯃꯅꯁꯨ ꯃꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯥꯗꯔ ꯑꯁꯤꯒ ꯎꯅꯍꯜꯂꯝꯃꯤ꯫ ꯐꯥꯗꯔ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯑꯍꯟ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯒ ꯄ꯭ꯔꯨꯗꯦꯟꯁꯤꯌꯁꯀꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯥꯗꯔꯁꯤꯒꯤ ꯃꯈꯨꯠꯁꯤꯕꯨ ꯆꯨꯞꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯦꯚꯥꯔ ꯑꯃ ꯎꯠꯂꯝꯃꯤ꯫ ꯐꯥꯗꯔꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯤ ꯖꯒꯥꯗ ꯂꯥꯞꯅ ꯇꯣꯉꯥꯟ ꯂꯩꯅꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯗꯨꯅ ꯂꯣꯏꯅ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯨꯝꯅ ꯅꯈꯣꯏꯁꯨ ꯇꯝꯊꯤꯔꯕ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯅꯪꯂꯕꯗꯤ ꯏꯁꯣꯔꯗ ꯆꯪꯖꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨ ꯏꯁꯣꯔꯗ ꯆꯪꯖꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯅꯤꯇꯤꯁꯤꯡ ꯑꯗꯨꯅ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯨꯞꯁꯟꯈ꯭ꯔꯒꯅꯤ꯫ ꯑꯦꯊꯦꯜꯅ ꯑꯃꯨꯛ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡꯗ ꯊꯣꯛꯈ꯭ꯔꯦ, ꯍꯧꯖꯤꯛꯅ ꯗꯁꯥ ꯑꯗꯨ ꯐ꯭ꯔꯦꯡꯀꯤꯌꯥꯗ ꯅꯪꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯗꯔꯁꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯤ ꯂꯩꯔꯤ꯫ ꯋꯦꯁꯦꯛꯁꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗ, ꯑꯉꯥꯡ ꯑꯁꯤꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫
मसिदगी अंगा असिबु कौछन्दुना फादरसिना अई नंगोंदा ngасidi यामना मरुओइबा तांगलाबा पोट अमा उतके पोसा असि रोंगी ख्वाइदगी तांगलाबा पोसिंगी मरक्ता अमनि हाइदुना उपु मचा अमा पुथोरलगा मनुंगदगी फादरसिना लीरेबा तिंगंग अमा पुथोक्तुना एल्फ्रेडता मसि करिनो हाइदुना हंगलमनि अंगांग ओइरबा एल्फ्रेडनासु मंगक हाइदुना खंगदे हारमि फादरसिना अखोगी प्रभु जिसुना पांग तिंगनबगी चटखिबा खोंचत अदुदा मयामना मंगोंदा करी पुहनकी हंगली अंगांग ओइरबा एल्फ्रेडना मसामकी पांग तिंगनेबा चावरबा क्रॉसमा अदु पुहनकी हाइरि फादरसिना मु महाकी मकोक्तदी करी थेटकी हारमि अंगांग ओइरबा एल्फ्रेडना तिंगंगना साबा क्राउन अमा उपखी हारगली अंगांग सिगी वाफमसि तारोबदगी मफमसि अहन ओइना लाक्लिबा एथेलवुफका प्रोडेंसियसका जु भाब तारक्तुना तिंगंग मते असि उजाबदा फमथादुना लाई खुरमदुना लेख्रे फादरसिना मखा तारदुना अइना ngasi नंगोंद उलिबा पोट असि प्रभु जिसुना उपखिबा तिंगंगना साबा क्राउन अदुगी मतेक अमनि वाफम असि हाइदुना फादरसिना अंगांग ओइरबा एल्फ्रेडता तिंगंग असि बु चुप्पलमि मसिदगी सिनसि होंखिदुना रेगनर होगी सिंदा मुग लाक्ली मसिदा बियोना हेरल होइदा मिचम सिंगदु लोइना हातोकलमलब्रा हाइदुना हंगली हेरलनासु होय हातोकलमने मखोइबु मफमदुदा हिंगना थमलमबदी अखोगी अरोनबा पाउसिंग असि पेरिसता यौखिगदरा हाइदुना हातोकलमलबनी हाइरि बियोना मुक मपा रेगनरगी मनाक्ता चानबा खरा पुदुना लाक्ली मसिबु रेगनरदा पीबदा रेगनरदि चाउथउ हाइबा अमत्ता यादे मसासि हिदुना पिरम हिदा अदु चाबा फंगदबदगी खांगबा याम वाना लैरि सोमदसु फ्रोकी असि मथंदा उखोंग अमदा फमदुना वखल अमा खंदुना लैरिङै लाइ तोंगकपगी सकलोन अमा लौदुना ममी अनि असि ओंखत्तुना अंगौबा ngakta ngaikhre हौजिक महाकी नाकोंगदसु नुपी मगी खोंजेल अमा तारिबा खोंजेल असिना श्लोककिनि मसिदगी सिनसि श्लोकता मुग लाक्तुना क्रिटिकत्ता श्लोकना नोंगमरा सिदा थोलक्तुना हाबरपु कौकौदुना कप्तुना लैबा असि फ्रोकीना उबगुमसु तौरि श्लोकसे हुजि हाबाना महाकपु थादोक्तुना चखिबदगी लंबी मयाइसिदा कप्तुना फमली महाकना याम पेंदना लाउरपा खोंजेल असिगा लोइनना सिनसि रेगनर होगी सिंदा मु हलखरे सोमदसु फ्रोकी अमदी रेगनर मपाम चाना लेगर थाना याम कन्ना लाउरपगी खोंजेल अमा तारे रेगनर अमदी बियोनसु करिनो हाइबा ngakna लैरिङै तोरबी सि चेंथोरक्तुना हौजिक लेगर थागी फिबम यामना फत्रे कोइनि अमता लाओ हाइदुना कौखरे बियोनगा रेगनरगसु परबब नुसा थीदुना चेंसलुबददी लेगर थासि काफकी अंगांग नाउपुरिबा अदु ममांगदा थोखिबा अदुगुम अमुक काइदुना लेरम लेगर थाना कपचदुना लेरमबा असिदा रेगनर अमदी बियोनसु मथमोइ सोकना नुंगाइत्रे लेगर थाना कपना बियोन ओंजनदुना अइगी हंतकी अंगांग सिसु अमुक काइरे अइना फना कन्ना होनरबसु अमुहना ममा अमा ओइबा ngamlaroi हाबसिसु अइना खंजरे अखोगी तांटिक अदुनदी याम ngannna अइंगोंदा हाइबिख्रबनी अइ असि अमुहना ममा ओइबा ngamlaroi हाइदुना अदुबो अइना इसागी लाइबक्ता सिंगनादुना लंबी कया अमा चटनबा होनरुबनी वाफम सिंगसे हाइदुना लेगर थासे अमुक कपतुना लैख्रे रेगनरनासु कोनसनबीदुना लेगर थाना वारिबा अमदि कपलिबसि थेमजन्नबा कन्ना होनरी बियोनसु ममा मपागी मतौसिदा याम थीना नुंगाइत्रे लेगर थासे nga कपलमलगा रेगनरगा बियोनगदा नखोइनी अइगी नाक्तगी चटख्रो नखोइ लोइना अइगी नाक्तगी थोक्रो हाइदुना तुमिन्ना मथंदा अमुक फमदुना लैख्रे रेगनरगा बियोनगसु उपाय लेतना लेगर थागी मनाक्तगी खितंग चथोक्लगा चमानबा पोइसनदा तुमिन्ना अमुक फमदुना लैख्रे मथंगी सिनसिदना पेरिसता मुग लागली मसिदा पेरिसकी निंगथौ चार्लिसना सभा अमा कौदुना रोलोगा गिस्लागसु मफमसिदा लागली निंगथौ चार्लिसना मखोइनीदा नखोइनीना ममा मपा अमा ओइगदौरे हाबसि अइसु यामना नुंगाइबा फाउइ हाइदुना मयामसिना खुबा खुदुना थराउबा फोंदोक्ली चार्लिसना मखा तारदुना हंतकी नखोइनीगी अंगांसिना अवांगलंगी मी ओइरिबा नंगा अखोइगी मरक्ता लैरिबा मरी असि हेना चेलहनबा ओइरसनु अदुगा अमना नंगोंदा अइना हंगदबा वहांग अमदि लैरि मदुदी नंगी नयाम्बा रेगनरगी कांगुसिंग अदु मखोइगी ओइबा पावगदी ताबा लैब्रा हाइदुना हंगली रोलोना मखोइना नहान मफमसिदगी माइथीदुना चटखिबा मतम अदुदा अखोइगी ओइबा लानमी खरसु अइना इनहनखिबनी मरमदी अइगी याम्बा रेगनर होइदी मयुमदा हनखिबा मतमदा खुद हांगगदी चटखिरोय अदुना खुंगंग मचा सिंगदा लुट तौबगा लैब्रा येंगो हाइदुना अइना लानमी खरा इनहनखिबनी अदुबा हौजिक फावबा मदुगी पावसिंगदि अमता ताबा लैत्रि हाइरगली निंगथौ चार्लिसना मु हंतकी लानफम अदुदा पेरिस सिटी असिबु कनबीबदा थौदांग लौखिबा मी खुदिमक अइना लोइना थागतबा फोंदोक्ली अदुगा मरुओइना मियोय अमखकसु अइना पर्सनल ओइना थागतबा फोंदोक्निंग मदुदी ngasi अखोइगी मांगदा लेपलिबा रोलेनदि महाकसु इचम चंबा लानमी मचा अमा ओइजरबसु सेनापति ओदोदगी हेना मथौ कया अमा तौख्रे हाबसि अइना सु खंगली अदुना महाकना लानफम अदुदा थौना फखिबगिदमक हाना ओदोना पाइरंबा फम सेनापतिगी फम अदु ngasiदी रोलेनदा सिनरबनी हाइदुना लाउथोख्रे मयामसिनासु रोलेनबु सेनापति ओहनबगिदमक खुबा खुदुना हराउबा फोंदोक्ली चार्लिसना मखा तारदुना नंगना लमदमसिगी सेनापति ओरबा कांदसु हानागुम थौना फना लमदम असिबु nganglakani haina aina thajai रोलेनना इनिंगथौना आइबु थौजानबीबगिदमक हाइनिंगाइ लेतना थागतजरी आइसु लमदम असिबु आइना ngamjabi थाकता ngak सेनबु होनगनी तंगाइ फद्रबदी थवाइ फावबा थादोकनी हाइरगली
ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯉꯩ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀ ꯑꯣꯗꯣꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯕꯒꯤ ꯁꯤꯟ ꯑꯁꯤꯗ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤ ꯔꯣꯂꯣꯗ ꯄꯤꯗꯕꯤꯗ ꯔꯣꯂꯦꯟꯗ ꯄꯤꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯒꯤꯁꯂꯥꯒ ꯔꯣꯂꯣꯒꯁꯤ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ "ꯉꯁꯤ ꯑꯩꯒꯤ ꯕꯕꯥꯅ ꯃꯐꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯐꯝ ꯑꯃꯕꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗ ꯄꯤꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯣꯂꯣꯗꯤ "ꯑꯩꯗꯤ ꯈꯪꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯒꯤꯁꯂꯥꯅ ꯑꯃꯨꯛ "ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯆꯠꯅꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯈꯤꯔꯣꯏ, ꯅꯪꯗꯤ ꯌꯥꯝꯅ ꯄꯪꯉꯤꯕ ꯃꯤꯅꯤ, ꯌꯥꯝꯅꯁꯨ ꯆꯝꯖꯕ ꯃꯤꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ "ꯑꯩꯕꯨ ꯄꯪꯉꯦ ꯍꯥꯏꯕ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯒꯤꯁꯂꯥꯅ "ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯕꯕꯥ ꯆꯥꯔꯂꯤꯁꯀ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯁꯦꯅꯥꯄꯇꯤ ꯄꯥꯏꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔ ꯂꯩꯒꯗꯧꯔꯤꯕꯁꯤꯁꯨ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯐꯝ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ." ꯔꯣꯂꯣꯅ ꯑꯃꯨꯛ ꯏꯆꯝ ꯆꯝꯖꯅ "ꯑꯩꯁꯨ ꯑꯩꯒꯤꯗꯃꯛ ꯅꯪꯒꯤ ꯕꯕꯥꯅ ꯂꯝ ꯀꯌꯥ ꯑꯃ ꯄꯤꯔꯕꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯝꯕꯁꯤ ꯑꯩꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯧꯗꯥꯡꯁꯨ ꯄꯤꯅꯕꯤꯔꯤꯁꯤꯗꯤ" ꯍꯥꯏꯔꯛꯂꯤ꯫ ꯒꯤꯁꯂꯥꯅ "ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯗꯣꯔꯤꯕꯅꯣ? ꯔꯣꯂꯦꯟꯗꯤ ꯂꯝꯗꯝꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯊꯧꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ "ꯅꯪꯒꯤ ꯕꯕꯥꯕꯨ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯏꯄꯪ ꯄꯪꯅꯁꯨ ꯈꯜꯂꯨꯅꯨ" ꯍꯥꯏꯔꯛꯂꯤ꯫ ꯒꯤꯁꯂꯥꯅ "ꯕꯕꯥꯕꯨ ꯍꯟꯊꯅ ꯑꯃꯗꯤ ꯏꯄꯪ ꯄꯪꯅ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯨ ꯐꯖꯅ ꯈꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯃꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯕ ꯊꯕꯛꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ, ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅꯤꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯆꯟꯈ꯭ꯔꯦ꯫ ꯕꯕꯥꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯅ ꯔꯣꯂꯦꯟꯕꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯂꯣꯅ ꯒꯤꯁꯂꯥꯗ ꯑꯣꯏꯅꯔꯛꯇꯨꯅ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ "ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯣꯂꯣꯅ ꯏꯆꯝ ꯆꯝꯖꯅ ꯐꯩꯖꯨꯞ ꯑꯁꯤ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯇꯨꯅ "ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ ꯅꯨꯡꯁꯤꯅ ꯅꯣꯛꯁꯟꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ "ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ, ꯅꯪꯒꯤ ꯅꯕꯨ ꯑꯁꯤꯗ ꯑꯩꯒꯤ ꯑꯉꯥꯡ ꯌꯥꯎꯔꯤꯕꯅꯤ, ꯃꯁꯤꯕꯨ ꯌꯦꯡꯖꯔꯒ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯒꯤꯁꯂꯥꯗ ꯏꯟꯇꯤꯃꯦꯠ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯒꯤꯁꯂꯥꯅ ꯑꯃꯨꯛ ꯔꯣꯂꯣꯕꯨ ꯈꯥꯝꯗꯨꯅ "ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ "ꯅꯠꯇꯦ, ꯂꯣꯏꯅ ꯌꯥꯕꯅꯤ, ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯒꯤꯁꯂꯥꯗ ꯀꯦ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯒꯤꯁꯂꯥꯅ ꯑꯃꯨꯛ ꯈꯥꯝꯖꯟꯗꯨꯅ "ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ, ꯀꯩꯗꯧꯔꯒꯦ, ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤ, ꯃꯐꯝ ꯑꯁꯤꯗꯤ ꯐ꯭ꯔꯦꯡꯀꯤꯌꯥꯅꯤ, ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯊꯕꯛ ꯈꯔꯗꯤ ꯃꯐꯝꯁꯤꯗꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯣꯏ, ꯈꯔ ꯇꯣꯉꯥꯜꯂꯛꯀꯅꯤ, ꯑꯩ ꯍꯧꯖꯤꯛ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯕꯅꯤ, ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯖꯠꯄꯨꯁꯨ ꯅꯪꯅ ꯈꯔ ꯌꯦꯡꯕꯤꯒꯗꯕꯅꯤ." ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯝꯃꯒ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯣꯂꯣꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ "ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯩꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯗꯤ ꯐꯪꯂꯤ, ꯑꯗꯨꯕꯨ ꯊꯕꯛ ꯈꯔꯗꯤ ꯍꯥꯟꯅꯒꯤꯗꯨꯅ ꯍꯦꯟꯅ ꯍꯦꯟꯕꯁꯨ ꯌꯥꯎꯔꯤ" ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯦꯝꯅꯕ ꯎꯁꯤꯡ ꯑꯁꯤ ꯀꯟꯅ ꯀꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯅ ꯁꯥꯎꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯅ ꯔꯣꯂꯣꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯄ ꯑꯃꯗꯤ ꯂꯦꯒꯔꯊꯥꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯈꯤꯕꯒꯤꯗꯃꯛꯇꯅꯤ꯫ ꯐ꯭ꯔꯣꯀꯤꯁꯨ ꯃꯌꯥꯝꯁꯤꯅ ꯖꯍꯥꯖ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯁꯥ ꯑꯁꯤ ꯂꯥꯏ ꯇꯣꯡꯕꯒꯨꯝ ꯑꯗꯨꯃꯛ ꯃꯉꯛ ꯑꯁꯤ ꯊꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯔꯆ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯤꯡꯕꯁꯤꯡꯁꯤ ꯑꯃꯗꯤ ꯆꯥꯎꯔꯕ ꯄꯥꯖꯔꯁꯤꯡꯁꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯆꯔꯆꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯀꯤ ꯃꯁꯨꯅꯨꯄꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯃꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯐꯥꯗꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯔꯨꯑꯣꯏꯕ ꯃꯤꯡꯊꯣꯟ ꯑꯃ ꯄꯤꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠ ꯑꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯋꯥꯁꯛ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯒꯕꯥꯔꯠꯇꯁꯨ ꯃꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯁꯤꯅ "ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯦꯒꯕꯥꯔꯠ, ꯉꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯤꯌꯥꯒꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ, ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯕ ꯑꯣꯏꯔꯣ" ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯔꯣꯝ ꯂꯣꯝꯗꯁꯨ ꯃꯁꯨꯅꯨꯄꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯃꯐꯝꯁꯤꯒꯤ ꯐꯥꯗꯔ ꯑꯁꯤꯅ ꯃꯅꯥꯛꯇ ꯀꯧꯁꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯦꯒꯕꯥꯔꯠꯇ ꯂꯋꯥꯏ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯅꯤꯖꯔꯤ꯫ ꯔꯣꯝꯗꯁꯨ ꯐꯥꯗꯔ ꯑꯁꯤꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯊꯥꯡ ꯑꯃ ꯄꯤꯗꯨꯅ "ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯏꯁꯣꯔꯅ ꯄꯤꯕꯅꯦ ꯍꯥꯏꯅ ꯈꯜꯂꯨ, ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯪꯅ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯒꯅꯤ." ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯀꯔꯤꯝꯇ ꯈꯪꯖꯗꯅ ꯊꯥꯡ ꯑꯁꯤ ꯀꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯥꯗꯔ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯖꯣꯏ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫
ꯐꯥꯗꯔ ꯑꯁꯤꯅ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯂꯦꯞꯈꯠꯍꯟꯗꯨꯅ ꯃꯌꯥꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯟꯗꯨꯅ ꯃꯀꯣꯛꯇ ꯃꯔꯨ ꯑꯣꯏꯔꯕ ꯂꯥꯏꯒꯤ ꯁꯅꯥꯅ ꯁꯥꯕ ꯀ꯭ꯔꯥꯎꯟ ꯑꯃ ꯎꯞꯄꯤꯈ꯭ꯔꯦ꯫ ꯋꯦꯁꯦꯛꯁ ꯂꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯃꯥꯔꯁꯤꯌꯥꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯅ ꯎꯞꯀꯗꯕ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯃꯀꯣꯛꯇ ꯎꯞꯁꯟꯕꯤꯗꯨꯅ ꯉꯁꯤꯗꯒꯤ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯉꯥꯡ ꯑꯣꯏꯔꯕ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯂꯋꯥꯏ ꯑꯁꯤꯗ ꯐꯥꯗꯔꯁꯤꯅ ꯄꯥꯏꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯔꯣꯝꯒꯤ ꯁꯤꯖꯔꯒꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯦꯁꯦꯛꯁꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯦꯛꯕꯥꯠꯅ ꯍꯔꯥꯎꯅ ꯂꯩꯕꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯑꯦꯂꯥꯗꯤ ꯃꯊꯃꯣꯏ ꯑꯁꯤ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯦꯛꯕꯥꯠꯅ ꯃꯉꯣꯟꯗꯒꯤ ꯁꯨꯝ ꯆꯥꯎꯕ ꯍꯦꯟꯀꯠꯂꯛꯄ ꯑꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯅꯔꯤꯉꯩ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀ ꯑꯦꯂꯥꯒꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯂꯥꯅ ꯑꯦꯛꯕꯥꯠꯇ ꯃꯥꯏꯊꯣꯡꯗꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯪꯅ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯁꯤ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯍꯧꯖꯤꯛꯇꯤ ꯏꯪꯂꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕꯗꯤ ꯏꯕꯥꯅꯤ ꯄꯨꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯑꯃꯨꯛ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯞ ꯁꯥꯏꯗꯨꯅ ꯃꯤ ꯈꯔ ꯎꯁꯤꯠꯇꯕꯤꯗ ꯃꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯅꯕ ꯇꯧꯗꯕꯤꯗ ꯊꯕꯛ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯣꯏꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯁꯤꯕꯨ ꯍꯥꯟꯅ ꯄꯥꯝꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯪꯂꯦꯟ ꯃꯁꯦꯟ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯃꯍꯨꯠ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪꯅ ꯉꯁꯤ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯂꯥꯛ ꯂꯩꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯣ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯑꯔꯣꯟꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯈꯤꯗꯦ꯫ ꯏꯕꯥꯅꯤꯅ ꯌꯥꯅꯈꯤꯕꯗꯤ ꯃꯥꯔꯁꯤꯌꯥꯁꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯧꯁꯤꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯊꯟꯇꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯦꯛꯕꯥꯠꯅ ꯑꯃꯨꯛ ꯍꯣꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯂꯥꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯗꯕꯅꯤ꯫ ꯑꯦꯛꯕꯥꯠꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯁꯨ ꯌꯥꯔꯦ꯫ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯤ꯫ ꯄꯨꯟꯁꯤ ꯑꯃꯗ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯣꯡꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯟꯊꯅ ꯃꯅꯤꯡ ꯊꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯅꯔꯝꯕ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯁꯥꯡꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯆꯨꯝꯕ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯦꯂꯥꯅ ꯑꯃꯨꯛ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯏꯕꯥꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯃꯥꯅꯤ ꯋꯥꯐꯝ ꯑꯁꯤ ꯏꯕꯥꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯅꯤ꯫ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯃꯥꯟꯅꯕ ꯊꯥꯛꯇ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥꯟꯅꯕ ꯂꯦꯚꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯕꯥꯅꯤ ꯈꯛꯇꯒꯤꯅꯤꯀꯣ ꯍꯥꯏꯔꯝꯂꯒ ꯈꯤꯇꯪ ꯀꯔꯦꯝꯅꯔꯒ ꯑꯦꯛꯕꯥꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯦꯂꯥꯁꯨ ꯑꯦꯛꯕꯥꯠꯀꯤ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯊꯃꯣꯏꯁꯤ ꯆꯥꯛꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯆꯤꯡ ꯑꯁꯤ ꯐꯥꯎꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯁꯤ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯁꯤꯡ ꯑꯁꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯑꯉꯥꯡ ꯀꯥꯏꯈꯤꯕꯗꯒꯤ ꯃꯅꯥꯏꯁꯤꯡꯗ ꯁꯒꯥꯏ ꯁꯥꯗꯨꯅ ꯄꯨꯍꯜꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯤꯁꯤꯡꯁꯤ ꯏꯟꯕ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯟꯅ ꯌꯥꯎꯔꯤꯉꯩ ꯍꯦꯔꯜꯒ ꯍꯥꯞꯗꯨꯜꯒꯁꯤ ꯂꯥꯛꯇꯨꯅ ꯕꯤꯌꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯗꯤ ꯊꯕꯛ ꯀꯟꯅ ꯌꯥꯎꯔꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯔꯜꯒ ꯍꯥꯞꯗꯨꯜꯒꯅ ꯑꯃꯨꯛ ꯊꯕꯛ ꯑꯗꯨ ꯀꯣꯟꯅ ꯇꯧꯁꯤ ꯂꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤꯁꯤꯅ ꯇꯛꯃꯟꯕꯗꯒꯤ ꯕꯤꯌꯣꯟꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯍꯧꯗꯨꯅ ꯍꯦꯔꯜ ꯂꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯤꯡ ꯑꯁꯤ ꯐꯥꯎꯗꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯔꯦꯒꯅꯔꯁꯨ ꯍꯥꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯕ ꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤ ꯑꯗꯨꯁꯨ ꯂꯥꯞꯅ ꯎꯕ ꯉꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯃꯨꯛ ꯂꯥꯛꯄꯒꯨꯝ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯖꯔꯕꯁꯨ ꯔꯦꯒꯅꯔꯗꯤ ꯁꯤꯇꯤꯁꯤꯗ ꯃꯤꯠꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯇꯤꯁꯤꯕꯨ ꯌꯦꯡꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯈꯛ ꯉꯥꯏꯕꯗꯒꯤ ꯃꯁꯥꯁꯤ ꯁꯣꯛꯂꯕꯁꯨ ꯆꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯍꯤꯗꯥꯛ ꯑꯁꯤ ꯔꯦꯒꯅꯔꯅ ꯆꯥꯗꯕꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯁꯨ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤꯡꯗ ꯈꯪꯂꯒꯅꯤ꯫ ꯇꯨꯡꯂꯣꯝꯗꯅ ꯍꯦꯔꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯁꯤꯇꯤꯁꯤ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯛꯇꯨꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯤ ꯈꯥꯎ ꯃꯆꯥ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯔꯦꯒꯅꯔꯒꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯅ ꯐ꯭ꯂꯣꯀꯤꯗ ꯐ꯭ꯂꯣꯀꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯇꯣꯔꯕꯤꯒꯁꯤ ꯑꯦꯟꯇꯤꯃꯦꯠ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅ ꯇꯣꯔꯕꯤꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯈꯪꯕ ꯉꯝꯗꯕ ꯆꯃꯝꯅꯕ ꯈꯔ ꯂꯩ꯫ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯁꯨ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯅꯪꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ
Karigumba amata pame haibasu phongdokhibasu laiti nangna aingondagi apamba amtade hayu aina kari piyuge haiduna torbida hangri torbina amuk bionda onsalaktuna nangna ngasi hangibo wahang adudi nahana mamangda hangammagadabani ngasi khata hangiba kaigino haiduna hangli biona amuk aina nangbo ahanba ukhiba matam aduda nangonda mayamda uba phangdaba magun ama aina uba phangki madu ngasisu nangonda yauri nangonda niyom singbu thugaiba ngambagi thauna amasu yawi nangse khara adumak sathiba nupini aduga singsu yamna singi hairami makhonina asumna wari sanadu lairingai Elenderna magi khulai asina bion bu hatnabagi damak lumduna kapnaba thorang tawduna laikri somdana biona nungsibida nungsi wari kaya saringai torbidi Elenderna bionda target tawduna laibasi uri masidagi torbina bionda ngasidi nang yamna romantic oy hairamlaga Elenderna bionda target tawruba nakalomda masasi onthokduna bionda wari sajanduna laikri Elender su mahaki target asi torbina thattuna laikrabanina magi ngasigi mission asi fen oibada tare masidagi sensi amu hongkhiduna katikata muk lagli masida angang oriba sigatna hi macha ama saduna isingda tawhanduna sanaringai hi si tanarakpada bionga porunga gi macha sigi asi isingda siraga leramba asi sigatna thengnakhri somdana sloka macha nupa atomba aivarga satrang sanaduna leiri masida aibarna mamada nangi tarana muk tare hairi slokti haba chatkibadagi masasi sono phono oi yu pangthak thaktuna laikraban slokna aibarda ai game asi sananingdre hairami aibarna sananingdrasu sanadaba yaro haiduna nampu ma tawrakli mamai sloksu macha asidi nungsibanina game asi adumak sanakhre tanja asida sigat asi lagle sigatna mama slokta sigi edu isingda taraga siduna lehore haiba paw si tamkhre sloka aibargadi sigatna hariba paw si tata bidabida game asi adumak sanadun leiri Iverna game asi mana kare haiduna mamada nangdi apangbini hairami slokna mu aingonda adumna nangna haiganu hairagli Iverna mu mi khitang usittabida karigi haiba yaroi doribano hairagli mama slokna madugi maram haibabu nangna ngasi phawba hingdu leiribasi ai leibagi ni haikre hauji mu slok si ngasa sigatna tamkhiba wadu mu nisingakuna ngawi phei oina aina disigibu phajana senakibagum tawkhidaine haiduna mathanda sonjaduna leiri piklibe sigatna kitang saurapna mama slokta mafamsida yan taba mibu kana leiribage haiduna chairakli manau pa Iverna mu sigibagi karimta awaba pawdabida noktuna sigradi sigre kaino hairagli masidagi sigarsu ani sida munne ngamaga mapanda thokre Iverga slokadi nokminaduna lehori masidagi sinsi regnawagi sinda muglagli makhogi jasing asi chingasi phawdoroktuna yam kanna honaduna isingsida inthaba hokre somdana mi kharana ngasai regnerna flokida tawgadaba thabak khara watli habdugidamak flokigi idea dagi karigumba pot khara amuk sanaba kanna honari laigar thase masasi soklabasu mayamsigi mateng pangduna hi singasida pochai kayama hapchinbasi yauduna leiri somdana Elender si mathanda ungduna phamlaga leiringai torbi si manakta lagli torbina Elender da bion bunangna hanabagi plan tawriba adu ai tasengna pamde hojing nangi nanakta ai semuk laklabadi nangi phireb adu hongtokpa ngamgadra hairagli Elenderna warrior amana kaidawnungda phireb amabu hongtokpa tawba leiti aigi ipabu hatkhirbasi regnergi mari mata amadi mahaki kangunani aduna aidi ai ipagi laman singdaba yaro torbina mu thawdo adudi yamna kuiriba matam amagi mamangda thokiba thawdoni aduna kharasu kawthokpa tammu hairam Elender di torbina themlebsi yaba kawba leiti mahakna aidi matamduda thokiba thawdo adu ngasida thokpagum aduma khanduna lei aduna ngasi si timing chap chare aina suhanana ngasi si bali ma kaktuna thaba si pangthokna bagidam ready da leirabani masigi khulai si payu ngasigi numit asida bionbu nangna hatkadabani haiduna Elender si maching mason naiduna mahaki khulai si torbi da pisankri torbina muk kapcharaktuna thaba adu aina tawba ngamdrabadi kaidawgodoribano haiduna hangagli Elenderna nangna bionbu hatpa ngamgani habsi aina su thajai masigi khulai sina kapu nangonda karimta kanamtana nangna bionbu hatle habsi khangaroidabani kariguma nangna thaba si pangthokpa ngamdrabadi nangi nacha adu siribani khallu aina mamangda su nangonda hanjan haikrabadu nacha adu kanba pamlabadi thaba si pangthoktaba yaroi haiduna jiba khara bali tawkibagi I khara torbida pithak namdana pithaktuna khulai si kapnabagi niyom sing asi taktuna thadokre bion su somda mafam amada thaba khara sudun leiri torbi su machinda I taiduna khulai si paiduna bion tamna asum lagli bion gi mama legar thasu ngasigi torbi gi mawng asida chingnaba madi phawre Elender su torbi gi matung asida lon aduma inaduna lagli torbi si bion gi manak yaksalaktuna chap leptuna laikre bion asu torbi gi mawng asida chingnaba phawduna kari daure haiduna hangli torbina bionda kaptuna
ꯑꯦꯂꯦꯟꯗꯔꯅ ꯅꯪꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯚꯥꯞ ꯇꯥꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯝꯗꯣ ꯃꯥꯡꯍꯜꯂꯨꯔꯅꯨ, ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯈ꯭ꯔꯦ꯫ ꯇꯣꯔꯕꯤꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯦꯂꯦꯟꯗꯔꯗ ꯑꯣꯏꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯇꯣꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯅꯤꯡ ꯇꯝꯃꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯦꯟꯗꯔꯁꯨ ꯁꯣꯝꯗ ꯃꯊꯕꯥꯛꯇ ꯇꯦꯟꯖꯩ ꯑꯁꯤꯅ ꯄꯥꯟꯈꯤꯕꯗꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯈꯛ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯁꯤ ꯑꯦꯂꯦꯟꯗꯔꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯇꯦꯟꯖꯩ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯔꯦꯒꯅꯔꯒ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒꯁꯨ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯅꯕꯒꯨꯝ ꯄꯥꯎ ꯑꯃ ꯐꯥꯎꯅꯔꯤ꯫ ꯄꯦꯔꯤꯁ ꯂꯣꯝꯗꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁ ꯑꯁꯤ ꯑꯋꯥꯡꯕ ꯗꯂꯥꯟ ꯃꯊꯛ ꯑꯃꯗꯒꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯁꯤ ꯃꯁꯥꯁꯤ ꯁꯣꯛꯄ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯂꯣꯛ ꯑꯁꯤ ꯄꯪꯈꯨꯗ ꯈꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯣꯛ ꯈꯨꯕ ꯃꯇꯝꯗ ꯃꯆꯤꯟꯗꯒꯤ ꯃꯤꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄꯁꯤ ꯎꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯃꯤꯔꯥꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯔꯥꯡ ꯑꯁꯤ ꯈꯨꯕꯥꯛꯅ ꯊꯥꯖꯟꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕꯁꯨ ꯃꯤꯔꯥꯡ ꯑꯁꯤ ꯑꯃꯨꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯃꯤꯠꯁꯤ ꯄꯥꯡꯊꯣꯔꯛꯄꯗ ꯃꯅꯥꯛꯇ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯁꯟ ꯁꯥꯗꯨꯅ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯊꯥꯗ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟ ꯑꯁꯤ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯃꯄꯥꯅ ꯇꯧꯔꯝꯃꯤꯕꯁꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯗꯒꯤ ꯕꯕꯥ ꯍꯛꯆꯥꯡ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯔꯦꯒꯅꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯖꯟꯅꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯅ ꯉꯁꯤ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯊꯥꯗꯕ ꯂꯣꯏꯔꯦ, ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯕꯕꯥꯗ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯒꯅꯔꯗꯤ ꯍꯧꯖꯤꯛ ꯂꯣꯛꯁꯤ ꯄꯪꯈꯨꯗ ꯈꯨꯗꯨꯅ ꯄꯪꯑꯣꯗ ꯑꯣꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯄꯥ ꯔꯦꯒꯅꯔꯗ ꯉꯁꯤ ꯕꯕꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯤꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯖꯔꯝꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯌꯤꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯅ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯗꯕꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯗꯥꯛ ꯑꯗꯨ ꯈꯔ ꯆꯥꯕꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯈꯛꯇ ꯉꯥꯏꯔꯦ, ꯃꯁꯤꯕꯨ ꯑꯩꯅ ꯔꯣꯂꯣꯒ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯆꯥꯗꯕꯤꯗ ꯊꯝꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯕꯕꯥ ꯑꯩꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤ, ꯅꯪ ꯌꯥꯎꯗꯅ ꯄꯦꯔꯤꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯐꯔ ꯅꯣꯝꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯄꯦꯔꯤꯁꯀꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ, ꯄꯦꯔꯤꯁꯄꯨ ꯉꯝꯕ ꯉꯝꯗꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯁꯤ ꯄꯦꯔꯤꯁꯀꯤꯗꯃꯛꯇꯁꯨ ꯅꯠꯇꯦ, ꯔꯣꯂꯣꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯋꯥꯐꯝ ꯑꯁꯤ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯁꯤ ꯁꯦꯠꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯍꯧꯖꯤꯛ ꯃꯁꯥꯁꯤ ꯁꯣꯟꯃꯟꯕꯗꯒꯤ ꯐꯨꯔꯤꯠ ꯐꯥꯎꯕ ꯐꯖꯅ ꯂꯤꯠꯁꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥ ꯔꯦꯒꯅꯔꯒꯤ ꯐꯤꯔꯣꯜ ꯑꯁꯤ ꯃꯥꯅ ꯑꯣꯏꯅ ꯁꯦꯠꯆꯟ ꯄꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯄꯦꯔꯤꯁ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯇꯣꯡꯗꯨꯅ ꯁꯨꯝ ꯊꯧꯖꯜꯂꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯖꯍꯥꯖ ꯑꯍꯨꯝ ꯄꯨꯟꯁꯟꯗꯨꯅ ꯑꯆꯧꯕ ꯐꯝꯄꯥꯛ ꯑꯃꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯗ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯇꯣꯡꯂꯤ꯫ ꯉꯁꯥꯏ ꯔꯦꯒꯅꯔꯅ ꯐ꯭ꯂꯣꯀꯤꯗ ꯊꯕꯛ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯃꯥꯡꯗ ꯄꯦꯔꯤꯁꯇ ꯆꯪꯉꯨꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯖꯍꯥꯖ ꯃꯌꯥꯝ ꯑꯃ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯖꯍꯥꯖ ꯃꯁꯤꯡ ꯑꯁꯤ ꯁꯨꯅꯗꯕꯗꯒꯤ ꯔꯦꯒꯅꯔꯒꯤ ꯑꯥꯏꯗꯤꯌꯥꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯇꯣꯡꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯃꯈꯜ ꯑꯃꯒꯤ ꯑꯆꯧꯕ ꯖꯍꯥꯖ ꯑꯃ ꯁꯦꯝꯗꯣꯛꯇꯨꯅ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤ ꯑꯁꯤꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯧꯖꯜꯂꯛꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯃꯆꯤꯟꯗ ꯔꯣꯂꯣꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯃꯁꯥꯁꯤ ꯉꯥꯏꯉꯝꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯖꯍꯥꯖꯀꯤ ꯃꯇꯣꯟ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫